Ngasidagi ukhru lambida kuki CSO na counter blockade houkhre matam kuina kuki singi pochai puthok puchin athingba leirabasu government thabuk karisu lokhatabagi mayokta kangpokpida kuki zo CSO singna kupna khanarba matungda counter blockade asi tawbani haina kuki CSO working committee ukhru na phangdorakli kuki jagada pot pusindri phawa blockade asi sathagani hairi hojik ukhru lambi sangkaida kuki na blockade tawba singna tangkhul misamna winger to purakpa pochai mana masing lauthakre Mihat pasing government na yokhatuna leire arembada ena matam manghan batokadabani irang hena thokhanaba government na sinduna leire sabsaba evidence leire phawada ngasi phawo mihat pasing fadana leiri naga taruki justice proptragadi asoba sathiba ama lakani justice phangdri phawo khongpham halloi liangmoi naga council manipur Mathangi Mikhal pangthokadaba matam naksilakpadagi speaker yauna BJP gi MLA singwa kolthorakle gari atangba leiraga thaupham leiraktre awangda sekmai makharomdana kakching namkhaida loire Saitreberta ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯇꯥꯡꯕ ꯂꯩꯔꯨꯔꯕꯁꯨ ꯊꯧꯅ ꯃꯐꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯋꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯌꯧꯕꯗꯤ ꯂꯥꯏꯔꯗꯅ ꯁꯦꯛꯃꯥꯏꯗ ꯂꯣꯏꯔꯦ ꯃꯈꯥꯔꯣꯝꯗꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯣꯏꯔꯦ ꯒꯥꯔꯤ ꯊꯧꯅꯕꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯌꯧꯕꯅ ꯍꯥꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯒꯥꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ ꯁꯩꯇꯕꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯦꯗꯔꯤꯌꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯕꯩꯒꯄꯇꯤ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ Social Service Cum Tree Plantation amasung Interaction Program hꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯔꯗꯨꯅ ꯁ꯭ꯄꯤꯀꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯁ꯭ꯇꯦꯠꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯍꯟꯕꯤꯔꯕꯗꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯔꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯉꯥꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯒꯗꯕꯅꯤ ꯑꯁꯨꯃꯛ ꯐꯝꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯤꯅ ꯈꯨꯠ ꯄꯥꯏꯕꯤꯔꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯐꯠꯇꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯄꯥꯝꯕꯩ ꯊꯤꯕꯁꯤꯅꯤ ꯉꯥꯛꯅ ꯆꯠꯀꯗꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯣꯛꯂꯒ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯂꯣꯟ ꯂꯧꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯌꯥꯎꯔꯤ ꯏꯁꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯆꯍꯤ 5 ꯉꯥꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯀꯥꯔꯛꯄꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯍꯩꯔꯣꯏꯗꯤ ꯗꯣꯛꯇꯔ ꯇꯝꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯌꯥꯝꯅ ꯃꯣꯠꯄ ꯑꯣꯏꯅ ꯎꯅꯔꯦ ꯑꯗꯨꯕꯨ ꯃꯣꯠꯄꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯅꯍꯥꯁꯤꯡꯅ ꯂꯦꯖꯤꯁꯂꯦꯆꯔ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯂꯝꯖꯤꯡꯕ ꯌꯥꯏ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ MLA L Rameswar K Rovindro ꯂꯩꯉꯥꯛꯀꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯣꯏꯁꯪꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯔ ꯗꯥꯛꯇꯔ MD Habibullah Khan DIC Imphal Westꯀꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ A Loken amadi Maira Foodꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ H Subasu ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯋꯔ ꯄꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯥꯏꯔꯤꯕ ꯄꯥꯋꯔ ꯑꯗꯨ ꯑꯔꯦꯝꯕꯅꯤ ꯀꯨꯟꯖꯀꯦꯁꯣꯔ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯠꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯨꯄꯥ 100 ꯂꯩꯕꯗ 30 ꯀꯠꯊꯣꯛꯂꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡꯗꯨ ꯈꯨꯟꯅꯥꯏꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯛꯅꯤ ꯂꯣꯏꯅꯅ ꯄꯥꯋꯔ ꯄꯥꯏꯔꯒ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯥꯏꯔꯤꯕ ꯄꯥꯋꯔ ꯑꯗꯨ ꯑꯔꯦꯝꯕꯅꯤ ꯍꯥꯏꯅ BJPꯒꯤ MLA S ꯀꯨꯟꯖꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯩꯁꯅꯥꯝ ꯅꯨꯄꯤꯃꯆꯥ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯑꯃꯗꯤ ꯄꯥꯠꯁꯣꯏ ꯇꯨꯂꯤꯌꯥꯏꯃ ꯁꯦꯟꯆꯨꯔꯤ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯆꯍꯤꯁꯤꯒꯤ ꯀ꯭ꯂꯥꯁ 10, 12 ꯑꯃꯗꯤ ꯑꯇꯩ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯥꯠꯁꯣꯏ ꯄꯥꯔꯠ 3ꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯁꯅꯥꯝ ꯅꯨꯄꯤꯃꯆꯥꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯣꯜꯁ꯭ꯇꯥꯔ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ KH ꯕꯤꯔꯃꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ ꯇ꯭ꯔꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯣꯂꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯑꯇꯩ ꯃꯁꯛ ꯅꯥꯏꯕꯁꯤꯡꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ MLAꯅ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯁꯤꯕ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯍꯤꯡꯂꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯇꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯂꯕꯗꯤ ꯃꯨꯠ ꯅꯥꯏꯗ꯭ꯔꯕ ꯃꯤꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯒꯅꯤ ꯈꯨꯟꯅꯥꯏꯒꯤ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯕ ꯃꯤꯔꯣꯜꯅ ꯁꯤꯡꯊꯥꯅꯍꯧꯒꯅꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯍꯧꯒꯅꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯅꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯁ꯭ꯄꯣꯔꯠꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯂꯤ ꯍꯥꯏꯔꯗꯨꯅ ꯁꯥꯟꯅꯔꯣꯏ ꯀꯌꯥꯗ ꯉꯁꯤꯗꯤ ꯂꯩꯉꯥꯛꯅꯁꯨ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯏꯁꯂꯥꯃꯤꯛ ꯐꯟꯗꯥꯃꯦꯟꯇꯦꯂꯤꯁꯁꯤꯡꯅꯤ ꯁꯨꯕꯦꯟꯗꯨ ꯂꯩꯕꯥꯛꯁꯤꯒꯤ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ NTAꯅ ꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ NEET UG 2026 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ
लीक ओइखिबगी मायोक्ता यूनियन एजुकेशन मिनिस्टर ओइरंबा धर्मेंद्र प्रधान रिजाइन तौगदबनी हाइबा यावना डिमांडसिंग तालदुना सोनम वांगचुक अमसुंग कोक्रोच जनता पार्टी सीजेपी ना दिल्ली की जंतर मंतरदा अकन खोंजंग चंगसिनखिबगी मनुंग चना वेस्ट बंगाल की कोनुंग कोलकाता खोंजंग चंगसिनखिबसिंगदु इहो असिगा मरी लैनदे मखोइसिंग अदु माहिरोइसिंग नते अमसुंग जमात इस्लामिक फंडामेंटलिस्ट सिंगनी हाइना चीफ मिनिस्टर शुभेंदु अधिकारी मराल सिखिबगा लोइना मखोइगी तुंगदा फॉरेन फोर्स सिंगना सपोर्ट तौब्रा हाइबदु खंगदोकना थिजिलगनी हाइना फोंदोक्रे चीफ मिनिस्टर नंगसी वाफम असी पाउमी सिंगना फोंदोकलदुना हाइ हौकिबा इराइ नुमिता कोलकाता चंगसिलकपा लेफ्ट पार्टी ना सौगटपा खोंजंगलोइ सिंगा पुलिस का गी मरकता चावना खुथोंगनकी खोंजंगलोइ सिंग बुतन खाइदुना लाक्सिनबा सिक्योरिटी फोर्स ना लाठी चार्ज तौकी अमसुंग टेयर गैस सेल सिंग काफकी हाइना सु फोंदोकी खोंजंगलोइ सिंग लाक्सिनबदा माकी लेंगकना नौना चटनाहनबा एंटी गुंडा लोगी मखादा कन थबक लौखटकी खोंजंगलोइ सिंगी मनुंगदा मियोइ 70 रोमदी महिरोइ नति हाइना मसक खंगदोकले अमसुंग मखोइ असी पेपर लीक ओइबगी वाथोक मरी लेनेदे हाकी इजरायली शेल्टर सिंगना मोक्स अनिमई थादोखरे इजरायल ना खुदुम चनसिलेबा वेस्ट बेंगता कांगलुन काइना खुंदा सिलक्तिबा इजरायली शेल्टर सिंगना मोक्स अनिमई थादोखरे हारी पैलेस्टाइन न्यूज एजेंसी के ऑफिशियल सिंगना थमलखिबा पाउदम अमदा कांगलुन काइना चंगसिलखिबा इजरायली शेल्टर सिंगना वेस्ट बेंगता लैबा कुर खुंगंग चंगसिलक्तुना मुस्लिम लाइनिंग चटपसिंगी मोक्स अनिमई थादोकलमखिबनी हारी इजरायल की मियोइ सिंगना वेस्ट बेंगता पैलेस्टाइन की मियोइ सिंगी मथक्ता नेहटपीबगी थबक सिंग चथरिंगे चरक्ता इजरायल लानमिना गजादा मियोइ मापन हाटख्रे हारी कुमजा 2023 दगी इजरायल ना गजादा लांदादुना पैलेस्टाइन मचा हाटखिबगी मसिंग असी 73,326 यौख्रे अमसुंग 1,73,997 ना असो अपन हनख्रे हारी साउथ चाइना सीदा वियतनाम की जहाज अमा लुप्खरे मियोइ 13 थीब खंगद्री साउथ चाइना सीदा वियतनाम की जहाज अमा लुप्खिबदगी मियोइ 13 थीब खंगदना लैरी मी कनबसिंगना थीब हुमगी थबक चथखिबदा मियोइ 95 इसिंगदगी लखुटपा ngamde हाइना चाइना की स्ट्रेट ब्रॉडकास्टर ना फोंदोरखरे चाइना ना हुनान प्रोविंस की ऑथोरिटी सिंगना फोंदोरखिबदा खोई nguyen 19 कौबा वियतनाम की पोट पुबा जहाज अदुदा वियतनाम मचा हुफुगनी थोइतोंकी अमसुंग जहाज अदु फेरी क्रॉस रिफ मनाक्ता लुप्खिबनी हाइना चाइना की स्टेट ब्रॉडकास्टर सीसीटीवी की माइकैदगी फोंदोरखरे वियतनाम की जहाज अदु अहानबा ओइना चाइना की मी कनबगी जहाज अमा ओइरिबा ननहाइ जिउ 115 ना थेंगनरखिबगा लोइना मी कनबगी थबक खोंजेल यांगना चंगसिली चाइना ना मालेमगी मखोइगी हा-6 रेस्क्यू हेलीकॉप्टर अमा यावना वियतनाम की जहाज अमागा लोइना मी कनबा अमसुंग थीबगी थबक चथरी हाइना स्टेट ब्रॉडकास्टर ना फोंदोरखरे इसिंग लुप्खिबा वियतनाम की जहाज अदु मीटर 70 सांगी अमसुंग अरुमना मेट्रिक टन 999 नि वियतनाम की जहाज साउथ चाइना सीदा लुप्खरे हेक ताबगा वियतनाम की ऑथोरिटी सिंगना थौदोक थोकपा मदुदा चंगसिनखि हाइना सुलैबा अदुगी फॉरेन मिनिस्ट्री की माइकैदगी फोंदोरखरे चाइना की तेंगबांग लोइना वियतनाम ना मी कनबा अमसुंग थीबगी थबक चथरी मी कनबा अमसुंग थीबगी थबक चथबा अदुदा चाइना ना तेंगबांग लकपगिदमक वियतनाम की माइकैदगी थागतपा फोंदोखि थबक तौबगी कांगलोन मयेक सेंगना खंगलबा मतुंग मथौ ताबा वारेफ लौगनी एजुकेशन मिनिस्टर धर्मेंद्र प्रधान यूनियन एजुकेशन मिनिस्टर की फम थादोखरबा मतुंग लेबासगी अनौबा यूनियन एजुकेशन मिनिस्टर ओइना वसक लौखरबा प्रहलाद जोशी ना मिनिस्ट्री ऑफ एजुकेशन की लैरिबा थबक तौबगी कांगलोन सिंग असी मयेक सेंगना खंगलबा मतुंग मरु ओइबा वारेफ लौगनी हाइना फोंदोखरे ngasi लेबासगी अनौबा यूनियन एजुकेशन मिनिस्टर ओइबगी थौदांग पाइरबा मतुंग पांगथोकिबा मिनिस्ट्री ऑफ एजुकेशन की ओइबा तोंगान तोंगानबा रिव्यू मीटिंग दा सरुक यारबा मतुंग पाउमी सिंग दा यूनियन एजुकेशन मिनिस्टर प्रहलाद जोशी ना वाफम असी फोंदोखिबनी यूनियन एजुकेशन मिनिस्टर की थबक पाइबा का थिनथबा तौदना मिनिस्ट्री ऑफ एजुकेशन की मकोक थोंगबा ऑफिसर सिंगना सरुक यादुना पांगथोकिबा रिव्यू मीटिंग अदुदा मतंगदा प्रहलाद जोशी ना मखाताना फोंदोखि मिनिस्ट्री ऑफ एजुकेशन की लैरिबा मकोक थोंगबा ऑफिसर सिंगा तोंगान तोंगानबा रिव्यू मीटिंग कया पांगथोक्तुना मिनिस्ट्री असिगी लैरिबा थबक थौरमगी मतंगदा मयेक सेंगना खंगनबा होनरी माकी माइकैदगी मिनिस्ट्री असिगी लैरिबा थबक तौबगी कांगलोन असिगी मतंगदा मथौ ताबा वखलोन लौसिनबगीदमक मकोक थोंगबा ऑफिसर सिंगा लेप्तना वातानगनी डिपार्टमेंट असी यामना पाक चावबा डिपार्टमेंट अमा ओइबदा माकी माइकैदगी थबक तौबगी कांगलोन मयेक सेंगना खंगलबा मतुंग मथौ ताबा वारेप सिंग लौगनी हाइना महांगना फोंदोखिबनी साइखोम मीराबाई चानुना कॉमनवेल्थ गेम्स 2026 ता अनौबा रेकॉर्ड थमदुना अहुमलक सुबा गोल्ड मेडल फंगले ग्लासगो दा जथरिबा कॉमनवेल्थ गेम्स 2026 ता ngasi इंडिया की महुत सेंदुना सरुक यारिबा साइखोम मीराबाई चानुना 48 kg कैटेगरी की वेट लिफ्टिंग कंपटीशन दा अनौबा रेकॉर्ड थमदुना गोल्ड लौरे मांगना गेम्स असिदा स्नेच ता kg 85 क्लीन एंड जस्ट ता kg 105 पुन्ना kg 190
ꯊꯥꯡꯒꯠꯇꯨꯅ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯃꯍꯥꯛꯀꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯊꯝꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯒꯦꯝꯁ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯉꯣꯟꯗ ꯒꯣꯜꯗ ꯃꯦꯗꯜꯒꯤ ꯃꯤꯠꯌꯦꯡ ꯊꯝꯈꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯕꯤ.ꯖꯦ.ꯄꯤꯗꯒꯤ ꯇꯣꯛꯂꯛꯄ ꯌꯥꯏ꯫ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯒ ꯆꯂꯥꯏꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯃꯥꯡꯒꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯩꯁꯥꯡꯊꯦꯝ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯄꯥꯔꯇꯤ ꯑꯃꯈꯛꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯅꯤ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤ ꯊꯥꯗꯣꯛꯄꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯂꯩꯁꯥꯡꯊꯦꯝ ꯁꯥꯒꯩ ꯑꯄꯨꯟꯕ ꯂꯨꯞꯅ ꯄꯥꯡꯊꯣꯛꯄ ꯂꯨꯞ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯑꯃꯁꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯁꯥꯡꯊꯦꯝ ꯁꯥꯒꯩꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯍꯥꯏ ꯍꯥꯟꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯅꯤꯡꯕ ꯂꯩꯔꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯤꯕ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯁꯤꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯉꯥꯛꯀꯤ ꯊꯥꯛ ꯑꯁꯤ ꯅꯦꯝꯊꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕꯕꯨꯗꯤ ꯂꯩꯉꯥꯛꯁꯤꯅꯁꯨ ꯄꯥꯝꯂꯝꯒꯅꯤ, ꯄꯨꯝꯅꯃꯛꯅꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯄꯥꯔꯇꯤ ꯄꯨꯟꯖꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ꯫ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯋꯥꯖꯔꯕꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯏꯆꯪ ꯊꯧꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯤ.ꯑꯦꯜ.ꯄꯤ ꯂꯤꯗꯔ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯕꯤ.ꯖꯦ.ꯄꯤꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ, 2027ꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯕꯤ.ꯖꯦ.ꯄꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯅꯠꯇꯦ, ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯨꯜꯂꯝꯕ ꯃꯔꯨꯗꯨꯅ ꯄꯥꯝꯕꯤ ꯑꯣꯏꯔꯛꯇꯨꯅ ꯄꯤꯔꯛꯂꯤꯕ ꯃꯍꯩ ꯑꯗꯨ ꯍꯨ ꯑꯣꯏꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯥꯔꯇꯤꯀꯜ 371(c) ꯆꯠꯅꯕ ꯍꯧꯈꯤꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯅꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯊꯥꯔꯝꯕ ꯄꯥꯝꯕꯤꯗꯨꯒꯤ ꯃꯍꯩ ꯆꯥꯔꯨꯕꯗꯒꯤ ꯅꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯥꯌꯦꯡꯅꯕ ꯕꯤ.ꯖꯦ.ꯄꯤꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯗꯧꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯏ꯫ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅꯔꯤꯕ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤꯅ ꯈꯠꯅꯍꯟꯕ ꯅꯠꯇꯦ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯕꯤ.ꯖꯦ.ꯄꯤ ꯌꯥꯎꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯗꯤ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯕꯗꯤ ꯕꯤ.ꯖꯦ.ꯄꯤꯗ ꯃꯔꯥꯜ ꯁꯤꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯉꯝꯕ ꯊꯥꯛꯇ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯨꯜꯂꯝꯕ ꯑꯥꯔꯇꯤꯀꯜ 371(c) ꯅ ꯈꯥꯏꯗꯣꯛꯅꯕ ꯍꯧꯈꯤꯕꯅꯤ, ꯁꯦꯠꯇꯠꯅꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯥꯔꯇꯤꯀꯜ 371(c) ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯁꯨ ꯀꯣꯟꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯔꯤꯆꯔ ꯗꯥꯛꯇꯔ ꯑꯦꯜ. ꯃꯦꯟꯖꯣꯔ, ꯔꯤꯆꯔ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯏ ꯗꯣꯅꯆꯥꯔ꯭ꯌ, ꯑꯦꯋꯥꯔꯗꯤ ꯑꯦꯜ. ꯏꯕꯣꯝꯆꯥ, ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯑꯦꯜ. ꯖꯦꯁꯤꯂꯤꯅ, ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ. ꯖꯣꯏꯇꯣꯝꯕꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫